खुरुमजरी येंबिरबा पुनमकपु इम्पैक्ट न्यूज़ की खननेनबगी थौरम मनुंग हुनदा तराम नौकजरी ngasi khanagadoriba wafam si neinagdori wafam si manipurda law and order si tasengna kanana pairibano haibagi matang doduni tasengbamakti state magi law and order si police departments na yan hana khwaidagi maruoiba agency duni law enforcement agency haibasi adu oireba manipur gi phibam sida samum narak wafam si lakpadagi matang si khanabagi tanja adu tangai phadana pukhacharakpani lone ngasi gi impact news da thaut ngasi gi खन्नबगी थौरम सिदा सरुक यागदोरिबा केस सिंगसे आई इहान हाना येंबिरिबा मयामदा आई इहान हाना सक ताकजगे आईगी एक्सट्रीम राइट ता फंबिरिबसे तामो एस मंगलेम जाव सिंह अदुगा रिटायर्ड आईपीएस ऑफिसर ने तामो पु तराम नोक्सरी स्टूडियो दा तामो अदुगा हेक मथंगदा आईगी येता थंगनजरिबसे तामो धनबीर लाइस्रम ने सोशल साइंटिस्ट ने तामो सु इम्पैक्ट न्यूज़ स्टूडियो तराम नोक्सरी तामो थैंक यू तामो तामो इहान हाना अना तामोद लाक्सनिंगसे ngarang nahan thokhiba thokdokta tamo dai wafam se 14 August ki ayu anganbada khangabok ta thokhiba thokdok ama khaki matang sini tamo khang banda tamo madudi ekhoigi isinau ani ekhoigi nahaoriba ahum haitai tamo kudu side siga phiro side siga zakir hari siga moise imphal lomdagi more romda gari ahanba tasengomti ada showroom da natragana puraga yonana bagi kenoni masede thoidokpa asoiba natraga arot wafum terite tamo adu haiba si thogoksi moi ahum sina thorokpada imphal lomgi thorokpada khangubuk part 1 si yokselak matamda kanagumba geng khutpu kharana khamaga makutta hockey stick pai hai tamo aduga khamaga moising si attack torokpani moroina gari munge tawbura kai no adugi chap chabam ti sungju shodana madi police ki investigation sung thokni tamo adubo ahum moi lenamiba ahan bagi geng khutpu sina moi ahum si control tawba ngamdabadagi moina dwai da lawba khoma khara tawga dwai gi khara su support khara yawra kanda ahum se yam tamthina phubadagi langminaba ahum sidagi ama siraga ani mana yam khoigi amadi nanthokraga halakpagi kenoni damo aduga masimanaw ani chaminabda amadi siraga amana yam thina soktuna hospital laikani damo laiwa wafum se damo ta sengomukti manipur da khangabok si khaki ngarang nan thokpa thodok sida ihana hauja hangjara hawlakpai wani damo aduga thokriba thodok singse hangba haidi clear picture ma udringai te heta khut thaningba yau eto omsan bagi thaba ma yam kana damo tholakpa se damo maswai se kari dagi no kamaina thambiningi dam masi sar kenoni akhoi law and order se laiba amagi yamaroi ba idi maroi ba idi law and order sida suki matik faringai laibak se sakholi haibagi thaja baji thamdana malemgi sakhot palam sin law and order si yam miyeng sangba masigi damakta ju agency ji onkha yam lairajani police tagi na horaga awang ba thaki ba kami shit kya ko now usi live potate na taba akoi law haibasiga morality haibaga ani je khoi yam kupni yeng changi law haibasina aina thang thilakanda tombagi masada na thang thilakanda tombajina sibana ba tholakanda law tholpane ba haibadi law jina law concerned with the external action ko aduga thang na thining dabasi sina morality ne ba nunggi ba pot amane ba aduna kanagumba philosopher jingna law haibasidi moral jam wang belam darkar laite ga haibeleba even gandhi ji magi philosophy ji law darkar laite police darkar laite high moral values achumba chatpa aduga dharma gi awang ba magi wahan thok tu leba lam dadi law enforcing agency darkar laite law ju laite haiba now ekhoi de laiba question di ko yes ekhoi ji hoji phawda law gi matang da de ekhoi yamna law means restraint haibani thing haibani mioi bana chaliba sajat lisa sida kairak pajing du thing badu bo khoina law koiba aduga kairei bajing du kaihendana ba nungdagi tholakpa moral values e siding asi bauta ekhoi gi developing countries gi ya maroi na ko moi sing sida masi promote tok deba haibadi lamdu de lariba mi sing du gi magi nunggi oiba pot sida yam wang ba values ama pira agadi akhoina law jiga morality ga ani jina paisa magi mamai dona pulap chaminaraga di ko masigi thoyona warning laite adu bo khoida yam sangna moral values jida yam hena ka hena akoi importance pi de hojik su pidri aduga logic di yam piri ko logic di yam piri aduna moral values jima wangan laba logi wafam jima le roi ani subada mu miyam je attentive public hais
attentive public hai ba si kana bu attentive public hai ga da ge hai da lamdam du lai ba miyam jing du na ma gi lai ri ba khoi gi YN kati hai ba tare mai te ron da ko khoi gi YN liklam ji phajana khangba phajana khoi gi wakhalon lai ba madu gi loksing lai ba kangbu sing na ko masi tauba phai tau phate ji khangba lam da ju yam hena phai ba adubu iram dam sida khoina from the very beginning yang kanda logi su logi magi makhut se masi mapan nai de haibni lo na kon bangam da balai ti haiba aduna lodi kon bangam da basu leite adu logi di mami chu akhoi gi misam khai ju nai jedi aduna khan pairaga mit khumjalaga leini dala se phala pairaga ko masi gumbasi developing country ga under developed country ga da masi gi yam kana basi leitaba kana basi leitaba di khudamoina kana loji da di kana ju leijadaba aseng bagi mara leijadaba du mara lehen gi bisu yawi adagi ina kaira khunba nungai phaba kya mana mara leina mara lehen gi da bisu yawi sida khoigi sigum bo ji haiba under developed ka developing countries gi miyam jing jina lo ga ji lai bagi di lei ponte lo ji nungai ba khaki da ni ga khanba democracy bo moi di wan to pirmina government of the people by the civil servants for the wealthy class ina aduna adugumba mayam si lerak panina khoina hairok ta thokbo borasu adagi mafam amda thokbo borasu amo borasu miyam sing sina magi akhoi karai tare masigi thabak si togom thoi thokte ha basi moi khanjaba ngamdre adagi amana mu heck from the very beginning yam chakot palam jing sida maran leiba jing ji dandi hobada loi bo piraga di maran leiba gi thabak si toroy akhoi da dandi phangba ya ba aran ba thabak tawba myam ji khare hena yaitong khamdong ba de khare na michang sangal leiba khare na paisa paiba oraga di ngasi bo da ain na mkhoi da maran pibam ti yaw de maximum hoi piba yawe du percentage khare gi wani ko aduna miyam na kari khale masidi phanayam na haibai duni sigumba matang lura kanda kana na bu khoi gi kedo birige akhoi miyam na thogum tor lore kaina mob injustice kaina tholaiba posiju dune ba aduna amubu ro lairiba posida lo na kaidau zara dage aidi license yaudre aise license yaudaba midu thoina faadi license yaudana gari thoroidana license yaudaba dagi lupa yankai ma cham piramu haragadi license tu paisa ni dana ko mi hatpaju aigi ji matum khara leiragadi hatpa yaina khalagadi adom do ina chatki baduna yes aidi law and order gi matang si sam na kan da praja sing si moral si yam hai oiba mo thok tai aduga yes thajaba natraga thajadaba haiba du gi ofam du di lakadaba matam na madu semdorokpa adagi semdok pusu mo thok tarakane na khali aduga taseng bodi ngai lo haiba se mudi tamo misam kai na si ogera haing ogera itha thadok po yaroi da amadi amani tamo yam nungai jai tamo sigi matang da ina tamo ni yam nung lakchaning base nahan gi thokdok se thoe tamo nahan gi thokdok si khaki na tabida manipur da mob justice adagi heta sauning adi khoi gi notice amta prior notice amta tawdna lambi ga thoida thingjan ba mi khana pamadi arak we ta phuba chaiba thugai ba khopa sigum bai posa yam thoe tamo swai sida ina tamo da lakchaning base IPS officer amoina police department da high ranking khoi gi status ta lebiraga tamo service tawbiramni tamo ina khangjani aina tamo da hangjaning base police ki intervention hai di police na matam chana changjan ba crime ma thok thing da police han leho bai sima tamo in khamata ke thok ton kale adu thokren tara ga di na traga thokre hai bagi thok to ren khanga ga di tamo changjan bagi intervention gi sang ki what pa theng budung tong si tamo kari gi no tamo kamai tham bining gi tamo si akoi gi police akoi gi for the last some years akoi gi law and order si da akoi gi Manipur da akoi gi samna harabada law ji public na ju mokai gi kana goma organization khara natraga association khara na law ji akoi gi makut ta pai raga sana badongna tawbugumba si sahi khara si akoi na uraga sum lai aduga sigi matik chaba ta aseng bani akoi gi masigi matang da police na su yam kanba yam stringent oiba ngasai gi step mayam si lokotana punishment piba watpa sisu mayamna parjana ore husiki haibiri wahang du su yawbi khre aduna sugumba law and order ga mari leina ba pot kaya amada ngasai gi akoi gi leiriba Manipur administration sinasu yam kana maudaida strict oiba action long na ba si hot na da ba adagi problem si thoga
matam sum ngai leiraga problem ama thora kana problem ama kauhangi ba mai sum mathang lak pasina public lom da su public ki moral si su sum handarak pra haibagi ai signal leise aduga ngasai gi haibi gi ba koi dhanabi la sam su hai gre akoi gi kano si da akoi gi manipur si da ngasai gi moral value si handarak pa haire aduga ngasai gi association mayam si mayam ama leire aduga NGO mayam leire masina lu si paira sum lak pa dong na to am leiba sina maram oraga common people samjana leiba miyam amadi zu ona te no view rom da lak pa adigi mo sina influence to lak pa sina maram oraga ngasai gi police su yam ne effective oirakta ba adu masu amnong sai da leita banati aduga amana amuksu police sigi mayam marak si de yamna effective ohen gi haraga di amuksu akoi gi bharat sarkar gi akoi gi ano policy ki matung ina di state amada le akoi gi recruitment ki matang sida su recruitment board am legi dabani yamdra recruitment board si yamdra bada ADG ki rank amana chairman oi ga dabani adugumba khara akoi saida award pasu lai aduga public na natraga NGO singna natraga karaguma group amana kariguma ama yaning di harage heta akoi gi haitana sanabadugna angangi sanabadugna akoi gi ban heta toksan ba blockade heta toksan ba masi masu yamna ngasai gi yamna justified oidaba aduna marom oraga akoi state si da chaos oiba adagi economy da nongonom gi sotarak na ba masa mo henba aduga suja nomjari basing yam kan hotna jari basing aduga sen danana ba aduga manipur state si gi afana ba hotna ning ba mi mayam ba da sai thieng gi phangra akoi gi nongonom gi chakhulaka de mi mota nongonom gi sinpham kya ama sidarak pasisu manipur da laitaba nate adura amarom da asida kamai to ge sina maram oraga common people aduga suba no mayam na kan to jaba mayam amasu aduga masagi maturity khara wachaba stage da leiba miyam amasu helter skelter ina men man ta da maike salai khangdana akoi gi war thok pa sien ba dongna maike salai khangdana sien ba se akoi gi maru ina manipur da aduga maitei khunai sei da helter skelter ina mafam marang khangdana destination leitana koi chen ba wakal si jat khan ba aduga panthung bam yaw da ba akoi gi lup ka dor ba ayu ba jahaz am da tongaga pakhatadana amuk chongthadana koi chen ba samudra chongthaba adugi mong amada tangdu leita da pura ama akoi gi swai da leire masi police department si taseng harati hek lobudagi hona yam section na yam afaba khallaga lobgi keno do tangai phadaba dum leire aduga aina tamo dhane bida si mutang lakchani musi tamo taseng harati pungning we wa haijaraga de tamo my highest respect goes to police and every citizen need to pay respect tamo aigi wafam se tamo taseng budi aduga tamugi tamo nam thabi ro wafam de effective haibagi post se effective se khara oi wat pai phemon thami adu tamo ina charge aina hujiki tamo thabi wafam se ina thamagado je tamo effective se some area khara de yam effective oi and the yamna urgently act towi tamo sam nara kanda say for example VIP tore had the strike even banga tobo jaga do mo dum secure to somehow they secured the area adagi say nahan makta su thatna khasi function towi do state function ne do publicly function hai badu oi godre madudi lambi thingba khotpa mayam thokre even traffic hebok mayam thoktana posting se towi mado सरकार की फमनाइब सिंग लंबी थिंग्री से तामो मसा थोलगदि थिंग मनते पुलिस थिंगनग्रीनी हाइदि मतम मतम दुगी हेक ओइरकप याबा ओहेनिंगो फियम दुरी ओइरिबा तामो सम सम हारे कांदा VVIP की सिंगी दमक्तरी यस पब्लिक की ओइनदि मोइना पाउप कांदा लाक्तब उदबगी वानी तामो लाइव फियम से कमाइन थबिरिगी दा सरद मसिदे हम नुंगाइबम थोलैसे इंडिया की ओइना को खोइना ओवरऑल इंडिया की ओइना यें कांदा खोइना उरैसे याम कुइना अखोइ ट्रस्ट डिफिसिट लगिनी trust deficit towards political system, trust deficit towards government agency ko. Kari noida society itself is soibam zulai riba. Haibidi Manipur gi natana India gi yum loina biyong. Each of the family of the India se yang kan da khoi udoi se yum kuding gi lariba magi family gi system se dictator system ne ba. Imung dugi an duna adu tau adu thong adu natra yade nang koi be aroi ada toroi je imung du leiba mi myam jina assembly tha gi imung gi mi pham dana decision loduna luhong khongdong bor ju tala tinan toba democratic of family show yaw deba maximum aduna yum mayam duna dictatorship waraga political system de democracy ne
mai khit maru magi manung de yari ba mai khit ki machai miyam do aduna dictator ne ba mai khit upu duna democracy ne ba adu orega di manung de yari ba duna loina dictator wore pose nang na khetring de mai ho ne ba masi yamna sathina chumtho ba darkar oi ba amani akhoi bok tawdri bane se sima number 1 number 2 da amana akhoi ki decision ji lobo matam da whatever decision ji lobo matam police ki di ko police ki di moi ki programming decision le non programming decision le khudam moina mob thwe mob thobo ji da police ki da le ba programming ji kai noi da ahan bada mob control to ge di water cannon kapu ani subada ngamak tragadi ko tear gas kapu ahun subada ngamak tradi mob bomb kapu mari subada ngamak tradi rubber bullet kapu manga subada ngamak tradi live round ji koi blank fire to gaina program ma leyeba sigmo program ji leitaba india gi yam bajagani bharat ki principle je sigi je programming ji loi leiraba programming leiraba thodok sing ji da aigi police officer amana decision lawngai darkar teba aigi own decision lawngai darkar teba ahan bada adu law in buga samaneba adu di he hobuga miyam du rubber bullet ta kapadi police tu di magi principle ilibra adu praja junung tharkaneba praja nung thara lambi thingu du di khoi gi law gi ma ta toyi haineba adu madi law gi manung toribra magi di programming lejo pot amaneba aduna sigum mayam jing ji khoi ni yeng kanda yamna maru oriba khoina tobom thokpose yam leigre chum thokpa ngamgadar ngamoidra bo matha saeba ko haibidi each of the family democratic family oigadaba dictatorship family oibi mota adi police haije number 1 police ekhoina they are the most important agency of the political socialization haiba haibidi angang ama gari thobda farak ta la ene angang je khamene aduga furik kangsang ji sembi dana ko nang je ima gi tangro physical ani nangbu laik tamna ba ima na gari putho tholimni kari gi do nang na laik tamda matam je somda thoroi sana nangum baje tangra khoi physical ani you are the future of Manipur so like tam chango ka sukai de nang chango du to ngoksen nu ne gan masam den dan bi ra ba ko ado mana to socialization je angang du na punsi kaw roi angang du khupang tha jale na phurkaw da yaw lu poyang kai cham lo thwe ne are phurkaw du yaw bo lo thwe ne ado kin na thinjala thara ga di ko masi ai ju ongtung laman khungge ne khan ba ya aduna British ki yam phazum le whenever you see a very nice rose ko you have to compare with the duty of the police of the British na Britain ki policing ji ki phajabasidi ayukta takpa likla tak triba do klam hen de haine okay tamo phajabagi changam da that means in Nigeria di socialization gi awang ba agency ne okay tamo haidi agency ni oibam su thoi mayam na su ikai khunubam thoi adu ta sengbadi ikai khunubam gi thak tu hena yongna ba phibam ma sembagi mathok tarak bu adu da ne ngasai khoi sana bi gi do recruitment is very important. Saya kira recruitment committee kaina pun yam nungai tamu hojik se khana bagi tanja se adu break amagi tanja du uksule tamu break ki matung dung mukha tanum khana bagi tanja du longmine se tamu commercial break amagi matung da impact news ki manung hutna yengbi ri punam ki marakta yam thon hanjarake impact news ming taduna lebiu kuirabagi tungda punba se nungai sumi madi kari tore mage se double strength ning sing pamali Mangonda PU double strength liver tonic Lipsap DS Lipsap DS double strand liver tonic. break ki matungda yengbi punamakpu amuk khana taram nokchari mathang ren tamoda laksaning buse hujik phobda police se akhoi ki ka hetare achievement singdadi adum phajana dum kano tawi achievement chu lei adu achievement chu dum matang chana dum utli haidi showcase tawi tam adu at the same time say like security lapses security breaches tholokpa swai gi matang se yamna admit tongdawa aduga denial condition situation da sum leibagi phibam sum leibatam ado even khudam oina haijar batamo chief minister gi banglo gi gate mamang da pom pokai rasu security lapses leitm haiba first hema gi battalion nung da pom pokai rasu there is no security breach em haiba swai pose tamo ai wadi
सोइबसिदी सोइरेना दुम हाइबदा के सुकाई दे ब्रनि खल्ली अदुगा लाक्चनिंगी वाफम दि से फॉर एग्जांपल सिमनि से मांग बोम पोखाइरे दामो ना होय तामोसु खंगबिरंगनि जगह से थिंजनदना खोसनदना ट्रैफिक त कइदा यामना काइबा पीबा अदगी सोम साइड छजेन थोंगम चखिबगी सोम साइड अमदि मी चंगनदबा PL अमा थारा मतुंगदा लौथोखिबनि तामो सिगसे सम नारे कांदा अदगी 15 August से अतै मतमदा दामो खोमा लोपान द पोखाइबा बोम दुदि अदवाइदु सेक्युरिटी लैप्सेस लई गाइन हाइ रुबदि याबजान दामो अदु मतम ngमद्रबा बोम गाक्तने दुबो 15 August हायेंगनी 14 August से अहिंग से कन्ना सेक्युरिटी मेजर कन्ना लखलकपा खोलकपा तोरख मतंग 15 August के अयुक कसिना ngसाइगी बोंग पोखाइरकपा अदुसु याम थाजद मफम सिंग द पोखाइरकपा स्वाइ सिदि दामो इन खनबदा करि उम खरदि सोइरेने खली सम नारे कांदा दामो अदो स्वाइगी मतंग से इन लाक्चनिंग से दामो सिगी एजेंसी लॉ एनफोर्समेंट एजेंसी की ख्वाइदगी चावबा ख्वाइदगी लीड रोल लौरिबा पुलिस डिपार्टमेंट से रिफॉर्मेशन अमसुंग होंदोकपदु मथौ ताई हाइबगी इथिलुदा इना थमजवो हमनि मदुदी से फॉर एग्जांपल तामो security checkpoint aduga security measure lokhat lasu tamo security measure status se check tobusi mase regularly check to mathau tai higher up official singna aduga matam gi oiba khangandana even check to mathau tai haibasi tamo si matang se kari thambini tam sigi matang sida akoi gi ahanbada asai gi akoi British police ki jo haibet pan bi kare akoi India gi akoi home department na home ministry na akoi gi India da leiba Manipur da na India da leiba police puna maksi kwai di modern oida reform tawno ba yamna kana manung da laknai akoi gi state swai da akoi na practical oina chatharak taba sina tongan gre samna hara bata abzik world gi oiba police si gi yamna scientific oiba mangong da policing tawno na ba akoi gi most important investigation nate policing haibsin policing nice the word policing is very important nice I think masina crime puna mak prevent tawra thamga dori I think thokra ga investigate taw batu nati adu the damage already tawre akoi na damage pamde akoi na pamisi everything under control la batu aduna masi control tawna bi damta akoi gi Cambridge University na hoji akoi gi National Police Academy ga pullaga moi akoi home ministry gi kano akoi gi guideline gi makhada akoi gi Indian police mayam si akoi gi training people lak ngari quite the most modern oiba training world gi oidi ibasida akoi ju sanction na baina aduna ngasai gi haibi British police ki matang ka mai to ge da moi gi Robert Peel leina akoi gi home secretary oramba malai mana mamai thang ma British prime minister oi magi mana hai mana policy reform tok to amani mana police is people and the people is police and there is no police when there is no people there is no need of police when there is no people aduna police is people and the people is police aduna British police da moidi akoi gi elected police power happy he may not be on the ground but he is in the administration akoina police is so important haibadi modern society la hinga ibisida sokhol ibisida police is so important oire adigi prithvi sida akoi gi nomu gi manungda amadi amada akoi gi communication system jina pagalapani na aeroplane paisala gi la ibo mayam sigi monitor tawba sigi mayam sida akoina police masing di nomu gi London da handal nomu adu effectiveness wa kalan aduna budget nomu ikaktai budget se nomu ikaktaraga akoi gi makoi gi policing di hakalan ba effectiveness hakalan ba by means of using the means of scientific gadgets me am sinaraga anoba technology me am sinaraga akoi gi police ki effectiveness oina ba oina honarak ba aduna hoji akoi gi American research scholars mayam ma ya police ta yauraga Cambridge University na walgi anoba policing gi model puto ko yam lagnari masida ko Indian police mayam so adugum da training si piri aduna akoi swaida nasai gi moigi noma British Parliament da akoi su committee room da akoi su noma pulle masida British ki moigi akoi gi home secretary ai de moi home minister do adu yauna wangange opposition jungange hanagi ex home minister su wangan adu ngang khudingi mi khuding moigi
MP natraga moi minister khuding maksi opposition da lebesu akhoi ki people is police and the police is people and the team jida loi na nga aduga moi da wa ngang mo matam da welfare state amgi wa loi na nga adu akhoi jidi administration da natraga political party sing natraga akhoi ki CSO sarkar pai bi sing chu welfare state ki wafam ji yaw yaw da adu mi di welfare state and welfare state ama oirak na binga sai gi akoi gi contractors welfare state na taba yai dong kam dong mesi gi welfare state na taba bagi mi gi da sa na ri wo ni people khuding mak my id disable oi be gi su maron thok ba gi su thok da ba gi su lai da ba gi su ina kon ba gi su loi da ba ki kan oi ba akoi administration am oi ba aduga akoi yamna welfare state ama oina purak pai be sina moi gi kan oi adu india gi kano sisu democracy amasu indian akoi gi constitution na su welfare state ama pura pagi wakal wonda ni magi goals aduni ni directive principle of state policy na ama yam phajana mayek sin yawri adu akoi si adu yam di phajabo kan practice to work ta main di hoi akoi ni ngasi hekta adugi stage u yo haibudi tamo ka su yaroi sam na ra kanda akoi su akoi ke nom dilin yes yongna bo hotna bo haibuduna amani tamon takpirisi maroina policing amasung ngasai gi program leidiba mayam sing si semdokpa phajaning bagi wahum duni tamo yam nungai je aduga masi program sai na khanbada atopa hoji police ki kai khumna jiriba police department gi maroiba pham paibi riba singsu yengbirang ne khali ohening badi taseng badi semdoga policing tawraga afaba police department ama oiraga miyamna thajaba trust deficit leitaba phibam du laning bagi wafam duni ngasi dambri tamo aina tamo da roi bdain tal laksan musi tamo ngasai gi main oina ngasai gi ahan bagi potuni tamo haidi public sing se khangba adagi khangnana ba hana thibagi pot mi yaw yaw taba mase patience haibadu yo pal padong torok tamo sam na kanda thokiba tok chin tamo dum khangbi nan rim scheme su tamo dum khane ado hoi anaba siba nungai taba thodong ni tamo madu nungai haining ai dilete atubu sigre khot khre ne heta yamna important oriba hospital amagi heta changhan dane attack to bokhopa swai da su ngasai gi potu tamo to sengbadi police se VIP VVIP ki kari gum da kar leti heta effective to hoy adu adwai gi mob control to di adum krai no yeng le no khang de heta thugai ba ko ta sengmri tamo thugai ba du lungai jide sem na ra kanda ado asau bu sau ju no ba timely control am di changi hebni tamo lakka du ba tamo ofam di maroina public ki masigi ngasai gi khanthana bagi tanja aduga फाथबगी तंजा तामो मसी तसेंग हारगदी लौहम थोकपा अदुगा तंगाई सु फदब थबकनी नत्रगदे तामो थोइबा थौदो वाथोकसिंग मोपसिंग से अमता कंट्रोल तोबु ngमरोय तामो स्वाइसते तामो साइ ताकपिखिबा हाई मोरल हाइबी पोसे तामो कमाइन पोरकनी तामो मसी सर्च माइ तौनी अखोगी अखोगी कल्चर एंड ट्रेडिशन दा अखोगी लुहोंगमदना सी सेटकनी अदुना सी चानी गाबी अखोई कल्चर लेदना नाट हाइसे अखोइना नाट हाइबसी दा लेंगालोन की नाट पॉलिटिकल कल्चर अदगी सेमिलोन की नाट इकोनॉमिक कल्चर अदगी सोशल कल्चर लेदना को सिदा अखोइना पॉलिटिकल सिस्टम मदा मागी पॉलिटिकल डेवलपमेंट लाइसे ट्रांसफॉर्मेशन से चेंज ने बको मसाई पुलिस स्टेट तगी वेलफेयर स्टेट लाइबा ट्रांसफॉर्मेशन गजे अदगी ट्राइबल स्टेट लाकपदगी चेंज लाइबा सिगी चेंज दा अखोइना यंगदबसे कल्चर जे मसाई पॉलिटिकल कल्चर जे मसे लेंगालोन की नाच सिजु होंग कदौने से मखल अहुम लेरे खुदम नंगलिंगे निंथौ पालिंगे निंथौ तौनिंगदा तौरगा अखोइ सिंगसे प्रजा सिंगसे यस लोइ लेदोइने आइगी नुसिजगब नुपी दुबो माना नंगी मोंग बनारायना दा लेबसि नुआइरोय आइगी कोनुंगदा पुगेना पुबदा खो केम हाइपोदेबा मतमदो याम लॉयल्टी लेगजानि को अदुगी पेरोकल कल्चर जे आइदि अरिबा कल्चर जे मसी मतंगी मतुंगिना ब्रिटिश की कॉलोनियल एडमिनिस्ट्रेशन लाकान अखोइना सब्जेक्टिव पॉलिटिकल कल्चर ना मो मिटोमना लेबांगापगी साउनिंगबगी इहौजी मचित तौरगा नुंगनांगबगी अदगी मोइना तौरप मयामदो अखोइना इल्लोय हाइबगी लेगिबा इसम समना डिसोबीडियंस मूवमेंट गाइजे कैनोने डिसोबीडियंस मूवमेंट मीन्स सरकार ने हाइलिंगे खोइ तौरो हाबनेबा ये त चलगा ओइ चकनी सोरोक त फम यादमनी फमजनी पोट योनी हाइनेबा अदगी पुलिस ने खाम कोई लेपोय डिसोबीडियंस नहीं देना सी सब्जेक्टिव पॉलिटिकल कल्चर जिसु लेरगा 40 गा 7 की मतुंग द लाइसिना डेमोक्रेटिक
political culture ne ba hoi dam sigi democratic political culture da di laingak pasu miyam ju animana khamina ga da base laingak pasing na khanga da base we are the servant of the people. All the police are for the protection of the people, not for us. Laingak pasing na khandoi je adi once miyam jina ban tore ne yes vote ko mani miyam jina majority na ngasi si yaningdra dina sarkar na nongalaga madugi miyam na pam podu thuna pi gadam ne haibidi masi democracy gi magi nat amane ba aidi miyam gi lenga gi nat amane ba sigi nat sida yam nungai je india gi wena ko akhoi gi subjective ina sai sai palinga gi lemhober remnant tu ga adagi angalinga gi ningthau palinga gi parochial gi remnant machet amaga participatory democracy na modern gi lakpa gi nat amaga nat ahum ji mixture tawr leiba kanda ahum maksi lo yar leiba du ne an matam dugi matungina demarcation ji clearly tawdreba ngasi je participatory democracy gi culture ni nat ni akhoi parochial tokre akhoi subjective tokre ji akhoi di yajadri ba sigi yamjan na posina le matam da isana control to pangam da ba sounding ba emotional work pa adi waru rakpa matam da di ngasai gi angaling gi parochial do adu da tawreba aduna sigum basi da kari dawra phagadage ha di khwaidi maru webse manipur da india da youth and affairs ki naron jingji counseling idamakta naron jingji gi moibu anoba mi ama woina bagi mindset ji change tona ba moi gi behavior moi di attitude beliefs emotions ji pura matam gi mi moina bagi change tona bagi socialization je nursery tambadagi na ma tamba bogi angang amada ngasi bo yaudri ba okay dam counseling je athuba matam da ekhoi gi miyam da ekhoi gi narol jing da youth and affairs ki paibi ba social welfare wagera naron jing ji gi damak the vigorously togadong ne ba socialization and such a very good important sai counseling je aduna si yaudra ba kok si da yauri ba magi attitude belief emotion je koina mobile khutta phurikau di yauraba yum awang miyam uraba anono car miyam uraba pikhabai ka da remote macha do mela global channel yengasu sigi mindset sina sakhotragadi kongna 33 AD da leraba pai pot miyam 21st century waradi lebak to thokadaba awaba se lengak pana su miyam na su uraga counseling to hogadau ne okay haidi ani du chakot padi manba pai riba gadget sing kai sing heliba firon yengadi chakot pa manba du swai gi kokuna leihibai potu yararoi swai si counseling ama changani habne tamo yam ngai tamo ngasai si tamo taseng budi matam di doli lora bani ngasi manung hutpagi manung hutnagi thorongi matam se tamo ado tamo dhane biding sai hogi bani ado tamo dhane bidel lotion basi kitang nungai do ma de tamo dhane bikra chu sang ore tamo lingong khandor se ai di ngang hu ding khandoi ni tamo men tamo kitang ai ngasai budi aina hangaga khumbi bani ado hojik kitang open noina tamo hojik ki khanari wafam sida tamo kari hena supplementary thambining ba kari hena takbining ba kari thambining ba tanja do tamo ten tak na logu yo na tamo dai thank you sigi tanja sida ngasai gi achievement ki matang da mahagi police ki hoi tamo ade police achievement cannot be measured by their own report but by the public satisfaction people satisfaction aduna people ki satisfaction ki batungi na police ki achievement performance se measure to godam ni haiba line lay hoi tamo aduka adu mai to da siguma mayam lay aduka loina na ngasai gi akhoi gi seida yamna mix oiba ma leiba do ngasai bi phongdok piri aidi 33 AD gi kok ama leiraga akhoi gi khutna kari dana asai gi 21st century da ni alaiba haiba do adu nahan makta da ai jwaijaram ni akhoi gi mi sing se akhoi gi kharamna o paleolithic da leire kharamna neolithic da leire kharamna mesolithic da leire aduga akhoi da aduga matam na ko 21st century de akhoi ni laga sat leire TV yenge khari dore aina ai haijaram ni mai tawdana akhoi gi seida ngasai gi educative value se education haiba line si education ki tasingba value je akhoi da phangdre akhoi sai akhoi di samna haraba like tam si mama pa na thari si private school daga thari ba pisa yam tingal tawri myam si akhoi parikha da mark phangna bani na aduga thaba ama phanghona ni hairi aidi tasengba perfect man ama oina na ba aduga perfect citizen ama oina na ba education lo adu da akhoi laktre aduga aduna maram ora ga laikai da leiba akhoi gi government gi oiba paisa si yamna free education da leiba adu school mayam ama boja mayam tolo yam chong charaga leir adu loi muthatlaga asai gi
पैसा पाइदब मी खरना स्कूल मचा लिखल लोई हुबसनबगुम तौर मार्क फंगनबने चथदना इजुकेटिव वैल्यू से हंद नेमथग्रे अक्तंग मैम पुनः गवर्नमेंट मरुन गवर्नमेंट लौगदब थबकनी पब्लिक इनगदबनी अखोगी अंतंग अखोई इजुकेटिव वैल्यू से वाखनब अखोगी इजुकेशन से वाखनब होनद्रगदी अखोगी मोरल वैल्यू से सुम खरा डाउन तौना अदुम चखरगनी थाजब लई अदुना एडमिनिस्ट्रेटिव सेटअप गवर्नमेंट पब्लिक अनी पुलगा सामनरगा एजुकेशन से खरा वाखनब खरा थुना होनबगी मथौ तारेन हाइजनी थैंक यू तामो थैंक यू तामो थैंक यू ngasi तामो इम्पैक्ट न्यूज़ लाक्पिरगा मनung hunagi thorom se abung phan bibo tamo yam nungai jai tamo amuk kan su tamo bu thagachari tamo dhane be ayuk ta gi sak charak te tamo khangi tamo yum da sidai ora khan da pau pi khibani impact news da manung hunna lei na tamo adu bu tamo lakpi gi tamo tamo su thank you tamo yum da halaga how sabi tamo ngasi gi tamuk ta oina de impact news gi manung hunna matang sita loisanjare adu bu lamdam sida thokliba thodok athok kya gi marik chumba pawdom gi da impact news ming ta dun lebiu